Manipur state ta thamlakhiba president rule asida Indian constitution gi article 3 gi Provison Karigidamak Yaohanlaklibano HAINA CLP leader OKRAM Ibobi singna central BJP LEINGAK ta HANGKHRE Haukiba nimita Manipur da president rule thamjillakibagi matangda ngasi Congress Bhavan da pangthokiba paugi mifam amada OKRAM Ibobina makha taraduna haikibada inkumja listing aniga kulhumdoi me thagi tarik ahumdagi Manipur da tangdu leita draba phibam amada leiduna chahi anirom asi miyamna mayok ngaduna lakpada Hauzik phawba ingchikpa Manipur oiba ngamdre irang thokpa me ki tarik ahumgi nonghe kanbaga hanana plan tawduna leirambagum palliba LEINGAK ki chief minister dagi unified command lauthokuna security advisor da unified command sinaba chief minister buna makhong makut punsinbagumna thamba laibakthibani hauzikna amog irang asiki chapchaba maramda puthoknaduna assembly da nainarakani haibagi matagumna assembly haugadaba nongma watlingai chief minister bu resign tahonba asi karamba thawongno khangba ngamde haiba wafam thamki makhatana Manipur da hauzik relief camp ta leiriba miyam karamba matamda masagi mayumda hanjan hangani karamba matamda mangkhiba miyoi singi mari makhong khangani haiba wahang sing hangki Manipur da PR thamjilakpada opposition party ama oina yaningdaba fongdokpa masana tabani Manipur da BJP na majority oina leiraga leader khanba ngamdabadagi PR thamjillakiba laibakthibani Atal Bihari Vajpayee gi matamdagi hauduna Manipur da BJP government asi kaya chanaba wali haina fongdoki Paumi Singha Unabaduda President MPCC K Mega Chandra Deputy CLP leader K Ranjit Singh MLT Chase Lokesor MLA Surya Kumar Okram amasung CWC ki member Gai Khangamsu saruk yaki Law and order se akhoi state subject nina law and order se enforce tawda yadam nina praja singna hang kadoi ne ba any government da what about law and order paliba government do any government law and order kamai to wija hang kadoi nina ado kana gumba any organization ma singda leibe sinau sing tampak ta leibe sinau sing akhoi kana su muigi against the kiba kidabi wan ta against the haijo haijade tawsu tawjate moisu moigi mathau tawjo adu akhoi su sarkar ma leita di sarkar dugi tawham thokwa akhoi ithau tawba tai madu adum akhoi exercise tawjabani madu adum tawjabani moina handaki tam sida BJP ne hek palakpadagi haiba tare adu BJP ne palakpadagi Manipur se hanagi panjabi wanataba hanagi lai oigraba Atal Bihari Vajpayee ji gi matamdagi hauraga BJP si Manipur gi praja sing se siga kaya isan chanadabra matamda su 18 June na hata thokiba do handak su BJP na absolute majority werga su shanti leina sir Manipur sa phajana tangdu leitana praja sing si lehenba ngamda